ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯦ ꯃꯁꯤꯗ ꯌꯥꯝꯅ ꯅꯤꯛ ꯂꯥꯎꯕ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯒꯤ ꯊꯃꯣꯏꯗ ꯑꯦꯅꯤ ꯇꯥꯏꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯐꯥꯖꯤꯟꯕ ꯉꯝꯗꯅ ꯑꯩꯈꯣꯏ ꯄꯣꯈꯥꯏꯔꯛꯄ ꯌꯥꯕ ꯑꯆꯧꯕ ꯃꯩꯒꯤ ꯆꯤꯡ ꯑꯃ ꯄꯣꯈꯥꯏꯕꯗꯧꯅ ꯄꯣꯈꯥꯏꯔꯛꯄ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯇꯥꯡꯀꯛꯇꯣ ꯍꯧꯖꯤꯛ ꯂꯩꯔꯕꯅꯤ꯫ ꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯃꯁꯤ ꯌꯥꯝ ꯆꯥꯎꯅ ꯊ꯭ꯔꯦꯇꯟ ꯑꯣꯏꯔꯛꯄ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯁꯦꯟꯇꯔꯁꯤꯒꯤ ꯃꯕꯨꯛ ꯁꯦꯞꯄ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯑꯗꯨꯒ ꯅꯥꯀꯜ ꯑꯅꯤ ꯊꯣꯛꯅ ꯍꯥꯏꯔꯒ ꯆꯠꯄ ꯑꯃꯗ ꯑꯃꯨꯛ ꯆꯦꯞꯄꯒ ꯍꯥꯏꯔꯒ ꯆꯠꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁꯤꯗ ꯀꯟꯚꯤꯛꯇꯦꯠ ꯑꯣꯏꯗꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯕ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯇ ꯊꯣꯛꯈꯤꯕ ꯒ꯭ꯋꯥꯜꯇꯥꯕꯤꯒꯤ ꯊꯧꯗꯣꯛꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯌꯥꯝꯁꯤꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄ ꯃꯤꯌꯥꯝꯒꯤ ꯁꯁꯄꯤꯁꯟ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯒꯤ ꯃꯊꯛꯇ ꯃꯁꯤꯅ ꯑꯃꯨꯛꯀ ꯅꯧꯍꯧꯅꯅ ꯐꯣꯏꯂꯤꯡ ꯇꯧꯔꯛꯄ ꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯈꯛꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯁꯦ ꯃꯁꯤ ꯄꯨꯂꯞ ꯄꯨꯟꯁꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯒꯕꯔꯅꯔꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯁꯦꯝꯖꯔꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯇꯥꯡꯀꯛ ꯑꯃ ꯒꯕꯔꯅꯔꯗ ꯆꯪꯉꯒ ꯄꯤꯔꯛꯄꯁꯦ ꯃꯁꯤꯃꯛꯇꯤ ꯑꯩꯈꯣꯏ ꯌꯥꯝ ꯑꯆꯧꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯍꯤꯁꯇ꯭ꯔꯤꯗ electoral political history yam achauba political master stroke amani na akhoi yengba yai haba wafam se han ta thamjage akhoina masigi matang sida akhoina haijaning budi sige courage sige guts sige mating sige tendency se si masi nahandi krai da lot laga leibage sini da akhoi gi namnam se leiba political leadership sida akhoina question tongning ese sige mating se masi manipurna nahadagi mathau tarabane ba khoi center na sanariba lila se masida chapchaba masigi befitting reply se akhoi state sida leriba akhoi state sigi political leadership sina piba yabagi tangkak ke ama khoi hen grabane ba tangkak ke ama lei grabane ba akhoi miyamna madugi mating thokpa adugumba thaudang do madugi mating thokpa step to madu lohhanning bagi tangkak me ama lei grabane ba adubo thieng bu su thieng na miyamgi laiba tendency miyamgi laiba mood miyamgi laiba pendaba aduga loinana near future da kari fugadage haibagi yamna ninglik lawba tangka ama khaksida sumaina akhoi master stroke ama khak akhoi political leader singsina akhoi governor da sanga akhoi mini fuga mari pulle akhoi da lengak semna na bagi yaba bibiro haiba wafam ga thambagi tangka ama lakpase masimakti akhoi yamna progressive oiba aduga akhoi miyamna ningiba adugi wakhalon paringda mangda khongthang ama akhoi thangjalakpa aduga thangjalaiba khongthang simaknasu akhoi center da lariba BJP ge babuk shape leadership che masrisida yam achauba adumba kainoma chaithieng ama yam achauba kainoma akhoi ithil ama pigadaba adumba khongthang ama ni haina akhoina lawba yai ha wafam che hanbada thamjage aduga loinana akhoi sigi tauriba sigi initiative se masi akhoina henna masidagi henna tawhanningba initiative hairagadi akhoigi leiriba akhoigi keno singsina political leader singsina akhoi khange center gi luchingba singsina naandagi sanggraba matamse masi manipura lengak seman ningtre manipur ge lengak se masi kaino akhoi masel ge marakta akhoi ge leriba akhoi gi MLA singsigi marakta internal contradictory oiba adumba status sama adumba situation nama create torakanda manipur da akhoi unanimous oiba akhoi kanoma leadership ama puthokpa ngamdre haiba sida akhoi base torakanda manipur sida PR thamjallaga PR government ama thamba pambagi chapchaba adumba thabak thong singdo madu tawthore iba center gi luchingba singsina mathang tawrakhriba thabak mayam si yeng matamda akhoi miyam na masi chapchana akhoi khannaga leirabaneba aduna sigi center na ga manipur da lengak semhanning bagi ithil leite haba si khangna sige marak sesira akhoi lakba master stroke nina masidagi henda amuka ani shuba master stroke ma center da oigadaba adumba khongthang sidi akhoi leiriba akhoi MLA singsina makhoi gi oiba level da akhoi gi leader ama unanimous oina leader ama
ꯑꯩꯈꯣꯏ ꯐꯥꯏꯟ ꯑꯥꯎꯠ ꯇꯧꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯤꯗꯔ ꯑꯃ ꯄꯨꯊꯣꯛꯑꯒꯗꯤ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯈꯣꯏꯗ ꯁꯄꯣꯔꯠ ꯇꯧꯕ ꯂꯤꯗꯔꯗꯨꯒꯤ ꯃꯈꯥꯗ ꯁꯄꯣꯔꯠ ꯇꯧꯕ MLA ꯃꯁꯤꯡ 94 ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯃꯤꯡꯒ ꯀꯣꯟꯅꯅ ꯑꯩꯈꯣꯏ ꯂꯤꯁ ꯑꯃ ꯄꯨꯔꯒ ꯑꯩꯈꯣꯏ ꯒꯕꯔꯅꯔꯗ ꯄꯤꯁꯜꯕ ꯇꯥꯔꯒꯗꯤ ꯃꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯅꯤꯁꯨꯕ ꯃꯥꯁꯇꯔ ꯁ꯭ꯇ꯭ꯔꯣꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯐꯤꯜ ꯇꯧꯏ